그래도 좋아. 이 생이 이제 다닌데 하이브네. 그리고 너만 생이 이제 다른 거 잡고 사는 미지 뭐. 아이 꼭 사글래. 그러기 굴 바강 뭐서 빨리 맺게. ꯑꯩꯗꯤꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯀꯌꯥ ꯍꯥꯡꯕꯁꯦ ꯑꯁꯤꯗꯤ ꯀꯌꯥ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯪ ꯐꯪꯉꯤꯁꯦ ꯑꯃꯔꯣꯝꯗꯗꯤ ꯐꯔꯕꯅꯤ ꯅꯪꯅ ꯍꯥꯏꯗꯨꯗꯤ ꯅꯪ ꯋꯥꯆꯦꯞ ꯄꯥꯏꯗꯦꯅ ꯌꯨꯇꯨꯕ ꯈꯛꯇ ꯄꯥꯏꯌꯦꯅ ꯑꯗꯨ ꯌꯨꯇꯨꯕ ꯄꯥꯏꯍꯟꯅꯤꯡꯗꯦ ꯑꯩꯅ ꯇꯧꯔꯤꯕ ꯍꯣꯏ ꯇꯥꯃꯣ ꯑꯩꯗꯤꯅꯦꯀꯣ ꯃꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗꯅꯦ ꯑꯩꯅ ꯄꯥꯝꯖꯗꯕ ꯉꯥꯛꯇ ꯑꯩꯗꯤ ꯍꯥꯏꯕꯐꯥꯎꯁꯨ ꯍꯩꯖꯗꯤꯌꯦ ꯀꯔꯤꯅꯣꯝ ꯍꯥꯏꯕꯅꯤ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯥꯏ ꯃꯥꯏ ꯃꯁꯛꯇꯣ ꯑꯦꯛꯁꯄꯣꯖ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯆꯥꯛ ꯊꯣꯡꯐꯥꯎꯁꯨ ꯇꯧꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯤ ꯇꯥꯃꯣ ꯍꯥꯏꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯖꯠ ꯏꯖꯠꯇꯣ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕ ꯑꯩꯗꯤ ꯔꯕꯤ ꯑꯃꯗꯤ ꯕꯤꯅꯥ ꯑꯍꯥꯟꯕ ꯎꯅꯕꯅꯤ ꯑꯗꯣ ꯑꯍꯥꯟꯕ ꯎꯅꯕꯁꯤꯗ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯆꯨꯁꯤꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯅ ꯄꯥꯝꯖꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯅꯨꯄꯤꯅ ꯌꯥꯝꯅ ꯑꯦꯛꯁꯄꯣꯖ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯅꯥꯁꯤꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒ ꯀꯩꯝꯇ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯝꯂꯥꯡꯁꯦ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯇꯤꯡ ꯇꯤꯡ ꯆꯣꯡꯕꯒꯨꯝ ꯇꯧꯏ ꯑꯁꯤꯗꯒꯤ ꯃꯕꯥꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯈꯤ ꯀꯔꯤꯅꯣ ꯃꯈꯣꯜꯁꯤꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯈꯣꯟꯁꯦ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ ꯀꯔꯤ ꯃꯈꯣꯟꯅꯣ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯤꯕꯁꯤ ꯒ꯭ꯌꯥꯟꯗꯤ ꯇꯥꯈꯤꯗꯦ ꯊꯣꯡꯁꯨ ꯂꯣꯟꯖꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯅꯕꯒꯤ ꯃꯈꯣꯟꯇꯃꯛ ꯇꯥꯏ ꯀꯔꯤꯅꯣ ꯅꯪ ꯅꯨꯡꯗꯥꯡ ꯀꯞꯇ ꯇꯨꯝꯗ꯭ꯔꯕꯣ ꯃꯈꯣꯜ ꯃꯌꯥꯝꯗꯨꯅ ꯀꯔꯤꯗꯒꯤ ꯂꯥꯛꯄꯅꯣ ꯇꯥꯃꯣ ꯑꯩꯅꯦ ꯇꯨꯝꯗꯨꯅ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯜꯗꯨꯁꯨ ꯑꯩ ꯇꯨꯝꯕꯗ ꯋꯥꯒꯁꯨ ꯄꯪꯉꯥꯡꯇ ꯉꯥꯡꯕꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯇꯥꯃꯣ ꯐꯠꯇꯅ ꯈꯟꯕꯤꯒꯅꯨ ꯑꯣꯀꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒ ꯇꯨꯝꯃꯁꯤꯀꯣ ꯅꯪꯒꯤ ꯂꯦꯞꯇꯣꯞꯇꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯌꯥꯔꯣꯏ ꯄꯥꯏꯅꯣ ꯑꯩꯒꯤꯅꯤꯗꯣ ꯑꯩꯅꯕꯨ ꯐꯖꯅ ꯄꯥꯏꯗꯅ ꯊꯝꯃꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯄꯥꯏꯒꯦ ꯇꯧꯔꯤꯕꯗꯣ ꯑꯩꯒꯤꯅ ꯑꯗꯨꯝ ꯄꯥꯏꯒꯅꯣ ꯉꯁꯤꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯀꯩꯗꯧꯔꯒꯦ ꯄꯥꯏꯔꯣꯏ ꯀꯩꯅꯣ ꯅꯪꯗꯣ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯅꯠꯇꯦ ꯅꯍꯥꯟꯉꯩꯗꯤ ꯏꯪꯇꯝ ꯂꯩꯔꯝꯕꯅꯤ ꯉꯁꯤꯗꯤ ꯍꯨꯏ ꯑꯉꯥꯎꯕꯤꯗꯧ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣ ꯑꯩ ꯅꯉꯣꯟꯗ ꯂꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯇꯥꯃꯣ ꯑꯩ ꯂꯥꯜꯂꯦ ꯇꯥꯃꯣ ꯑꯩ ꯂꯥꯜꯂꯦ ꯑꯩꯒꯤ ꯑꯗꯨ ꯏꯟꯇꯦꯟꯁꯟꯗꯨ ꯅꯠꯇꯦ ꯇꯥꯃꯣ ꯀꯞꯀꯅꯨ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯎꯕ ꯐꯪꯈꯤ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯅꯍꯥꯟꯉꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯏꯪ ꯇꯞꯅ ꯂꯩꯔꯝꯃꯒ ꯈꯪꯂꯥꯎ ꯂꯥꯎꯕ ꯈꯪꯀꯞꯄꯦ ꯀꯞꯄ ꯅꯨꯃꯤꯠꯇꯣ ꯃꯥ ꯄꯨꯡ 2-3ꯗꯤ ꯑꯗꯨꯝ ꯀꯞꯇꯅ ꯂꯩꯈꯤ ꯑꯩꯉꯣꯟꯗ ꯂꯥꯎꯏ ꯍꯥꯏꯗꯨꯅ ꯃꯥ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯀꯔꯤꯗ ꯇꯧꯔꯨꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯁꯤꯗꯒꯤꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ ꯑꯗꯣ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯣ ꯄꯥꯏꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯨ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯃꯤꯅ ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯗꯦꯛꯁꯇꯣꯞ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯔꯤꯄꯣꯔꯠꯅꯣ ꯃꯥꯅ ꯍꯦꯛ ꯑꯉꯥꯎ ꯐꯩꯗꯧꯅ ꯇꯧꯔꯤꯁꯦ ꯑꯩ ꯌꯦꯡꯕ ꯇꯥꯏꯀꯣ ꯀꯩꯅꯣ ꯃꯥꯅ ꯂꯣꯒꯏꯟ ꯇꯧꯅ ꯊꯝꯃꯤꯁꯤꯕꯣ 그래도 좋아. 마나디 하나가 마나디 인스타그램 그러니까 게임 함대 하나가 마나 릴스다 쿨기빡한 아이 생이 이제 다닌데 하이브네. 그러니까 마나 생이 이제 다른 거 잡고 사는 미지 뭐. 아이 꼭 사글래. 그러기 쿨기빡한 뭐서 빨리 맺게. 비나 너또 먹을라 봐. 양파래. 와만게. 그대로기 타모 ꯅꯪ ꯅꯨꯡꯗꯥꯡ ꯀꯞꯇ ꯇꯨꯝꯗ꯭ꯔꯕꯣ ꯅꯨꯃꯤꯠꯅ ꯅꯥꯒ ꯏꯄꯣꯝ ꯄꯣꯝꯕꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯂꯩꯕ꯭ꯔꯥ ꯖꯅꯋꯥꯔꯤ ꯀ꯭ꯋꯤꯟ ꯁꯨꯖꯤ ꯃꯣꯏꯔꯥꯡꯅ ꯅꯪꯒꯤ ꯍꯥꯡꯉꯤꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯣ ꯑꯗꯨꯒ ꯅꯪꯅ ꯅꯅꯤꯡ ꯊꯦꯛꯇꯅ ꯅꯈꯨꯠꯀ ꯇꯧꯔꯒ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯔꯛꯇꯕꯨ ꯌꯥꯎꯕꯔꯣ ꯀꯥꯏꯅ ꯇꯧꯔꯤꯁꯤꯡꯗꯣ ꯀꯅꯥꯗꯅꯣ ꯅꯪꯅ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯥ ꯇꯧꯔꯤꯗꯨꯕꯣ
tamo nang khangkrabo ado aina ti tamo ai bu thajabi ado aina ti kari nang ni do nang mak ni do ai miche bitang bo ha ngrang thang ba ai nang laptop pa hen ni do aduga aina nang desktop tu ngi yeng ni aduga nang jago ga sarna khulgi marak tu bu yaw bro khulgi pa khum marak tu bu yaw bro ka aina nang nupa khudi gi thin dana taw do aina pam de haine bi social media pai bese adubu nang na tumin na pai le na ba nang aseng ba haibadi yabani adubu aina nagi huran ba thare kare nang adugi amna aigona thajadrabadi tokna si bani kare ba tokna re sai ba bo khalu da ba wa ma nupi gi hai ke masidagi di ma ke kokta ting raw na pai khaga mara ta le ba for ka duna ma ke nupi gi kaksamda zo ting ki Kadai hꯧji nong sung alak patang ari ai akhoi gi maning gi jena khada phumur ge kana no lai so kana oi biraba It's me January Queen Suzy Moira ha kana Suzy Moira January Queen adom kay no hai subo Yes Ako'y si Litro Ay ne Binagi mo na pini Suzy ka we Ado Ay mana de ay guna nahanap po na wari sa kraba ne Social media pa iba kaya pa hindi din na Imani sa nahanap ki kana bahay pa tayo ka Rumalin ka mga kulaw laro gani Ado po Ibay da ditang to mo Itay da ditang to mo ko Ado Ay nadi itay ka manili na netabatagi itay do masakan taying zagi na ay laksabani mari social media sa WhatsApp so bai nila photo kasi thaba hay taba hay tare adina ay di real da oy na yengu na lakpani itay na so na social media ay matando nangi na tay da sing na hay do na trabadi huran ba para gadi man suki anu nga red na isin thong na ay na Instagram pa ay reels kaya tagat pa do itay da yung hangge na laksabani ha adudi reels la khul ki pakha marak tabu yaw baroi na jagoi sai do nang lo hai ma brand new trending da lady ba aigi kwai da ki high set pa views ka ba reels to itay na yung amme oh my god yes adamak ne kaya kita meron tayo mara maki masatal din sige kaya ka tulad ni mana una ba ay kodang ngaw na ba ko na lukong naman ay nisa kong sapad da ai kamai do ai kamai do re kanino kami da buiti na isi ni tabra isi ang tang ako'y katadi niya na chi le lo mu chang nupi du gi masak tu ubada kari to do no khangde mana di khanglam de maki hek nakan da leiri ba room madu da plastic bag na maki mache bu yom du na leiri maudu gi tarak pa iye du na floor du ma tuel pa ba gum atat takham nai du na chentherak le kaido kita mo aduk muli bi du bo nasano ay tabra kaisu to de da kaisu to de adubu manung da gi di hello haiba sound na hanjin magi na ko le yei le